ꯍꯣꯏꯅꯦ ꯆꯤꯡꯊꯔꯣ ꯈꯤꯇꯪ ꯆꯤꯡꯊꯔꯣ ꯑꯗꯨ ꯅꯠꯇꯦ ꯃꯈꯥꯒꯤ ꯐꯅꯦꯛꯇꯣ ꯀꯔꯤꯅꯣꯍꯦ ꯑꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯏꯃꯥ ꯌꯥꯔꯦ 이마 야래 싸로 야래 하오게다 하오이네 ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯩ ꯊꯥꯟꯕ ꯌꯥꯗꯦ ꯃꯩ ꯊꯥꯟꯕꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯩ ꯊꯥꯟꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯛꯑꯦꯕ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤꯅꯦ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯀꯅꯥ ꯀꯧꯔꯤꯕꯗꯤ ꯂꯤꯖꯨꯟꯁꯨ ꯀꯧꯏ ꯑꯩꯁꯨ ꯀꯧꯏ ꯃꯣꯃꯣꯁꯨ ꯀꯧꯏ ꯑꯗꯩ ꯉꯔꯥꯡꯗꯤ ꯄꯨꯡ 12 ꯇꯥꯏ ꯉꯁꯤꯅ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯁꯨꯃꯥꯏꯅ ꯉꯟꯅ ꯍꯧꯒꯠꯄꯁꯤꯅꯗꯤ ꯏꯃꯥ ꯐꯔꯤꯕ ꯍꯤꯗꯥꯛ ꯆꯥꯕ ꯑꯗꯩ ꯆꯥꯕꯗ ꯆꯥꯡ ꯅꯥꯏꯅ ꯆꯥꯏꯗꯅ 12ꯗ ꯍꯧꯒꯠꯄꯗꯤ ꯆꯥꯕ ꯂꯣꯏꯕꯗ ꯄꯨꯡ 1:30 ꯇꯥꯔꯦ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯆꯥꯁꯜꯂꯦ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ 하오게다 하오이네 엄마 까나놈다 이만이지 ꯀꯅꯥ ꯂꯥꯛꯀꯦ ꯈꯪꯗꯦꯗ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦꯗ ꯎꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯀꯥꯏ ꯈꯪꯉꯅꯤ ꯍꯣꯏ ꯍꯩꯃꯥ ꯂꯐꯣꯏꯁꯦ ꯂꯣꯏ ꯆꯥꯊꯣꯛꯒꯦꯀꯣ ꯍꯣꯏ ꯆꯥꯔꯒꯦ 하오게다 하오이네 ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯉꯁꯤ ꯑꯌꯨꯛꯇꯤ ꯈꯪꯗꯦꯗ ꯑꯩ ꯀꯅꯥꯝꯇ ꯎꯍꯧꯗꯦꯗ ꯑꯩ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯝꯗ꯭ꯔꯣ 이마나 거보다 너잖아 빨라암드로 그나노 잔 봐야지 강대 그나암들 라암데 어허 빨리 하오이네 하오게다 왜고 아이자로 이거 엄마 이제 나라봐 아이제 흑자래 먹고 이제 아이 뭐 해봐 너가게 해보네 문도끼노 까이노 모모는 사오니 까도 모모 어디 수조이 까도 왜 사오대 이거 말이야 마카다주 따래 깍쟁 라니 이마다 깍쟁 지아니 에이 깍쟁 몰랐잖아 이마 깍쟁 ям 라에 하오게다 하오네 하오이 다토게 하오게다 까람 마이나부 하오리고 딴노 컨디네 하오 하오이 다토게 다시 감독님 아이 막가나 안 오지나 자도 짧게고 자자 까나 안 오지나 모모네 얼마 뭐 어디 수조이 어디 진짜 지금 자도 하야미도 차이 망그래 어떤 럭적히바 보이네 딴들이 자도 자닌다나 ꯑꯁ ꯗꯤꯄꯥꯂꯤꯅ ꯀꯟꯅ ꯍꯧꯔꯝꯃꯒꯅꯦ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤꯅꯦ ꯇꯨ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯏꯃꯥ ꯁꯨ ꯅꯨꯄꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨ 이마 강군도 더위 까나 어리게 먼저 이마 미마 이마 콤디네 이마 난 까이 잘 보노 ꯌꯥꯝ ꯈꯪꯉꯦ ꯀꯃꯥꯏ 나이바 이마 피슈가 되네 ꯂꯩ 까이노 하이디 ꯐꯤ ꯁꯨꯕꯒꯤ ꯍꯪꯉꯤꯕ ꯐꯤ ꯁꯨꯕꯤꯒꯦꯅ 하이디야 아들이 짜라게 짤 하와이미 까나 또 미네르게 하 까모나
새, 난주자기로. 자토 자토. 자토기고. 응. 하오, 그래. 빨리 빨리. 그냥 안 해주고. 빨리 깨는 사이즈 되잖아. ꯑꯗꯒꯤ ꯐꯨꯔꯤꯠ ꯕ꯭ꯂꯨꯗꯨꯒ ꯐꯅꯦꯛꯇꯨꯒ ꯆꯨꯞ ꯂꯨꯞꯊꯣꯛꯑꯝꯃꯣ 아니 누구 그러면 ꯐꯨꯔꯤꯠ ꯕ꯭ꯂꯨꯒ ꯑꯗꯨꯗꯩ ꯐꯅꯦꯛ ꯑꯃ ꯂꯩꯗꯣ ꯑꯗꯨꯒ ꯃꯊꯛꯇ ꯌꯥꯟꯕꯅꯦ 하오이니. ꯕꯦꯝꯃ ꯃꯣꯛꯀꯤ ꯐꯅꯦꯛꯁꯦ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯣ 나이니. ꯅꯪ ꯀꯩꯅꯣ 뱀아! 또 설කා리 뱀아! 아 그래요. 하오, 그답니다. 블루빛 위에 알려지라. 아 기타기탄 찍래만. 하. 미안해 안 가살러. 이사를로에 뭐해야지. 나는 내 나무 나통도 누다 해. 하오이바. 누다 하이레바 니경나 som레이니네. 하오이고. 아무 총을 야로이더러. 미안해. 아마 보이네. 통계로 통게. 나디. 레이라가. 빠차디. 사로 레이. 레오 팔팔디. 야나 레이루고 기땅 레이고. 아이 마하우던 나지 애기야 잔데바. 마루유네바고. 아두나니고. 이 로지게 블루지게 하오나까. 아, 팔. 아이마 누시들의 용자. 시야. 너도 cái đâu là vẫn ổ. 시가. 수두당 또도다. 레이디 레이디. 라이트 아 이게 그린지게. 아니 그린. Đồ cái ra rồi hôn đồ cái oe. 시제. 더워인 더워인 어두줄 눕혀라 에피 주르기 거 봐. Sửa. Ai thu nó đâu cô. Ai thế. Đi xe cái ăn ngoài tiệm bà. Bố khá hoạt bà. Cái gì đó tao kê hai bữa này. Cũng ngâm tâm ăn bà. Cũng ngâm bà. Cái gì lại vào nó không được đấy. Nó ta hay vào miệng. Huy nó mà nó không mà này. Chú. Huy nè. À, ta chắc là nó đó. Hồi. Mà, nó lại. Mà, chào bà đu mà đi nó mi đó chân thân cái này. Rồi làm ta lại. Chú mà này Huy ông chủ mà tôi này Huy. mong thả ra đi mà bố cần À, không mong thả bố cần chào bố gì? ừ Ông tôi cầu kìa là cả. như là của mình như vậy 창 하지만 우리네 양 사이네 trăm lần trăm 하오랍니다. 가야 되겠다 티고 tôi nhau là mình thì bà đi nhau là mình 우리네 짠 빠졌더니 하는 거 말이지 또스나 또라니 나를 많이 하오리고 딴노 ꯉꯥꯁꯦ ꯗꯤꯄꯥꯂꯤꯅ ꯍꯧꯕꯅꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯥꯗꯣꯏꯅꯦ ꯑꯗꯨꯅ ꯗꯤꯄꯥꯂꯤꯅ ꯍꯧꯏꯗ ꯍꯥꯏꯔꯕ ꯑꯩꯈꯣꯏꯁꯦ 아프다 하오이네 응 하오이네 응 아프다 다시 생각해 보고 상가라 원래 ông ta đi năm sau rồi 하오데니 라운 다도네 딸라이지 라움 따리 ꯑꯁꯤ 라움 따리ꯁꯤꯗꯤ ông ta 하오이 ôi này thì chúng nó 나 언제 자게로 ai quạt là sao rồi 매매매 호이니 과자지 자야로고 ừ 하오게다 ừ 애는 자들이 빨리 사오니 해봐. ừ 그러면 이 빨리지 하나. thôi coi thôi cho khay 어. ไปให้ลูก ừ bay rồi nó làm mình bay đâu cái nó này ừ 풍풍에 살잖아. tôi nhau là mình rồi 뽀에 mấy 뽀에 ừ mà sai nè. ừ 하오자. ừ 하오이 하오이 ừ 짜조가. ừ cái đó 하오이. ừ 아사이. ꯑꯩꯅ ꯋꯥ ꯈꯔ ꯉꯥꯡꯕꯒꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯐꯣꯏꯅ ꯑꯩꯉꯣꯟꯗ ꯊꯨꯝꯃꯛ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ 짜조가. ꯇꯨꯃꯤꯟꯅ ꯐꯝꯃꯒ 하오이다. 하오이다. 이따 속이고. 엄마. 주저. 엄마. 까지 크다는 소리. 이따 속이로는 하기 전이다. 하오자니는 소리야.
여기 놔뒀니 참게 여기 그거는 앞에 파이가로 살리해야 하다. 그거는 강호들애들이 생각을 여러 해도 놓고 딱 한 다음에 까나 오리게 봐시고 필자니 남자 오래니 나수 누피 오랑머니 그러게. 아다기 우리바 베마라 아. 아니 필요는 나 숨들이. 피 ꯌꯥꯝꯅ ꯌꯥꯝꯃꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ 아주 엄청 있더라고 마기. ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯅꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯅꯤ ꯐꯅꯦꯛ ꯑꯅꯤ ꯐꯨꯔꯤꯠ ꯑꯃ 마블에서 살 나이 배sup준이 하는 거거든요. 그래서 내지만 homang 그냥 임금 얘기했습니다. 근데 ꯃꯤ ꯂꯥꯛꯄ 얼마 풍부하게 살내지대 양하고있나 나 좋게 얼마 살내 왜네 참 사자니지 아스마 사자는 딱 좋게 하우야 하우야 어이 그러마 까나 너네 강이지 목항들아 마찰지 우디 마민기 광들아 마콘디 촌다이 후이는 말 얼마 포문에 까나기 후이는 어디나 하마 강호디니 까나 어디가 봐는 좀 간보다 이제가 예 마시지 하마 하고 나거나 너무거나 하이 그래 ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥ ꯃꯃꯧ ꯃꯁꯨꯒꯤ ꯃꯈꯣꯟꯁꯦ ꯁꯨꯃꯥꯏꯅ ꯆꯦꯞꯊꯗꯅ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ 얼마 ꯃꯆꯥ ꯅꯨꯡꯁꯤꯃꯟꯗꯅ 나우자니니 ꯉꯥꯎꯕ 아유 ꯉꯝꯃꯦ. 신상을 그래 오 나우자 얼마 ꯑꯕꯦꯝꯃꯅꯦ lại đồ lại này bơ chơi lại ô bé mau bé ma nàng đi cai chả lúc à 아우 nàng cai chả lúc nào 아이 피 주르바네 phi chả lúc rồi hồi này phi chửi đi rồi anh cái nào nó mà tới đây để nó dễ nghe bố cô nàng phi chửi đi rồi 저 또까지 피는 난 처리돼. 피 파네 파네. ꯑꯩꯒꯤ ꯐꯤ ꯁꯨꯕꯤꯔꯤꯕ 팔. 수도로. 저거 탁게라 아, 저거 빈비ꯔꯝ 상고. 탁러도 돼 ꯑꯁ ꯃꯨꯠꯊꯠꯂꯣꯌꯦ ꯉꯥꯛꯇꯪ ꯄꯣꯁ ꯇꯧꯒꯦ 잠깐만 이ꯆꯥꯅꯨꯄꯤꯅ ꯁꯪꯒꯣꯝ 인돌 상고. 엄마, 학교도 이렇게. 하우바 하오이니, 하오이고. 쿨라오, 엄마. 야야야야, 왜. 얌 하오이. 딴지. ai chào hay là chú ta là việc của hao ấy nè à mà nàng đi school đi rất là bỏ 아이스크림 담요에 hồi nè cầu số quá hay mà không ꯍꯔꯥꯎꯔꯤꯁꯦ ꯃꯁꯨ ꯅꯨꯄꯤꯅ 이거지 ꯍꯣꯏꯗꯤ 이야 누빠진지다니 비디오 남보다 하라우나 좀 야자리지 아유 ꯈꯣꯏ 마저 사오리 사오리 와 ꯉꯥꯡꯉꯔꯣꯏ kanano sina ngang hibu kanano haba 나잖아 can pai đi momo ô hay mà mà đi phải tức là làm đây nên sai rồi 미래 à như là à hao bây giờ mi hay gì cũng còn nào vậy đó nè 미라가 미 mi là khéo rồi hay mà anh chỉ cái nào vậy cái bà không được à
하우브라. 하위 아무거 사천. 자기고 하위니 하위 하위다 하위니 아니 하우브라. 하 두 미안이 저래 관리 잘해 까나 놓지고 미미. 오피스키네. 오피스키 미락바. 잘 너한테 한 거라야 너한테 강해. 아이 강해. Ima na sunupi di ang bokta sa na kange na sunupali jun ga aguga di kange da na sunupi di ang bokta mi mani na kange mi 나 강구라 진짜 강가노 나는 내 아이는 내 이게 자 버지 방안 처리지 아이게 그 방안 처리 저 자리 봐 나는 나래 버지 얘기 다네 아이 가우디 해주고 하고 아무거 사지라. 거기 야래 왜 버지 보고 빼잖아 Hong jing na di nung dang ne cái nữa xin à thành gồm rồi hao ấy này 하우브라. hao ấy hao rồi da 이슈 는 비트 버창 gồm 콜라오 마 hao ấy này chị ta thôi cái con 야래 아 괜찮더라. 아 시대 슈티 다 봐. 이제 콜에서 다 봐. 거기네 아들이 여기 젤라로 있더라고 지금 슈티. 슈티 슈티는 난랑 라이데 파 나 소소 여러로 봐 lâu lắm à? cây nụ Chẹp không buồn. suối ra Giờ mùi áo đi thắt tầng ai thì luôn thắt tầng này chỉ đây. hao này 창고음제 애들께 당근대 보고 시디 하우. 하위니 하울미 하우 그러다 까나노 강이지나 Apa nó ní lạc rồi. 하 Qua nó ní lạc. 까나이 미누네 Còn muốn nào làm? 강대다 까나가 À bố nó kháng đập vào mình. 임마 아이 강대도 미래 뭐야 야야 아주 니네 아이 진짜 쳐야 되나 Tôi tôm được. 좀 돼봐 야래 되나 미라 진짜 짜게지노 어더라 까나 파기라 이잖네 뭐 보여해 Cái này ạ. Tôi thật ra lùi sang ngồi gì. Không có. 야래 뭐해 Nhà mèo đi tổ rồi thả ôi. 뭐해봐 아니 삐틀해봐 뿌까지 바토로가 노래봐 wari chung sao do Cả muốn đi sâu một lần ăn thắt tỏi. Ăn ăn mà sao vậy? Phong gì chúng nghe tập bản chính ăn. 까나이 미잔 까나이 나 미잔 나오자. 아 나 나오면 사도 오 빅트루도 어어어 không bà 빅 받아. 강해 나 나오면 자도 응. 왜냐 이거 영어해봐 Cái đó các bạn. 비차 불바두니에 봐야지 뭐이젠 빠막 덮어해봐 나오지 아르바네 비임 잘보다 하라만 겨다네 cái em tụ cái bên ấy adu orang adu orang ngari Nhà tôm bị. na birthday gi khoram bala ko ni Nhan birthday da lak pa ngang do. phải nè 빅 받아. abo ana khoram la ko do ibi na la pa ni Nhưng mà cái này na na ko mo gi pulap la ko kam to ko ai ka wi Nhan khuya ba lak pa ngang do ni. thôi Không bà. Hao bà. 하위 Hôm đi cái nó ra gì? 그래 가지고 자. 응 과. 보이지 Marang mo niya 가지고 안 뻔뻔도. Marang ka na lam ne. Marami lam do.
ꯁꯒꯣꯜꯕꯟꯒꯤ ꯂꯥꯛꯄꯗꯣ ꯍꯥ ꯁꯒꯣꯜꯕꯟꯒꯤ ꯂꯥꯛꯄꯗꯣ ꯊꯥꯡꯃꯩꯕꯟꯒꯤ ꯁꯒꯣꯜꯕꯟꯗꯒꯤ ꯂꯥꯛꯄꯗꯣ ꯑꯣ, ꯍꯣꯏꯅꯦ ꯈꯪꯗꯦꯕꯣ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯇꯧꯔꯁꯨ ꯃꯆꯤꯟ ꯀꯅꯥꯕꯨ ꯑꯣꯏꯒꯗꯒꯦꯅꯦ ꯃꯥ ꯍꯥꯏꯁꯤꯕꯨ ꯁꯒꯣꯜꯕꯟꯒꯤ ꯑꯕꯣꯛꯀꯤ ꯃꯅꯥꯎꯄꯤꯗꯣ ꯑꯗꯨꯏ ꯃꯆꯥ ꯂꯥꯛꯄꯗꯣ ꯑꯣ ꯍꯣꯏꯅꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨꯅꯅꯦ ꯎꯝ ꯑꯆꯥꯄꯣꯠ ꯌꯥꯝ ꯄꯣꯔꯛꯑꯦꯕ ꯀꯩ ꯄꯨꯔꯛꯏꯕ ꯃꯣꯏꯗꯤ ꯑꯁ ꯌꯥꯝ ꯄꯣꯔꯛꯑꯦ ꯍꯩꯃꯥ ꯀꯩꯀꯩꯅꯣ ꯍꯥꯏꯕꯅꯦ ꯈꯖꯨꯔ ꯅꯪ ꯑꯕꯣꯛꯀꯤ ꯆꯥꯅꯕ ꯎꯝ ꯑꯗꯒꯤ ꯏꯟꯖꯥꯡ ꯀꯩꯀꯥ ꯕꯤꯁꯀꯤꯠ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯄꯣꯔꯛꯄꯅꯦ ꯑꯕꯣꯛ ꯆꯥꯅꯕ ꯆꯥꯊꯣꯛꯁꯤꯀꯣ ꯆꯥꯊꯣꯛꯁꯤ ꯑꯩꯗꯤ ꯈꯪꯍꯧꯗꯗꯅꯅꯦ ꯀꯅꯥꯅꯣꯅꯦ ꯁꯤꯕꯨ ꯑꯣꯏꯅ ꯆꯥꯍꯧꯗꯦꯕ ꯑꯩꯁꯦ ꯍꯣꯔꯦꯟ ꯆꯥꯒꯗꯕꯅꯤ ꯅꯨꯡꯊꯤꯟꯗ ꯍꯣꯏ 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 ꯈꯖꯨꯔꯗꯨꯗꯤ ꯑꯗꯒꯤ ꯀꯩꯀꯩ ꯌꯥꯝ ꯄꯣꯔꯛꯄꯅꯦ ꯄꯨꯔꯛꯄ ꯌꯥꯏ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗꯦ ꯑꯩꯗꯤ ꯁꯨꯝ ꯃꯣꯏ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯇꯥꯔꯒꯅꯦ ꯁꯨꯝ ꯐꯝꯕ ꯑꯗꯨꯝꯕ ꯆꯥꯁꯜꯂꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯅꯣꯟꯗꯣ ꯂꯥꯛꯑꯦ ꯑꯗꯨ ꯃꯥꯅ ꯑꯗꯨ ꯑꯝꯇ ꯍꯥ ꯆꯥꯁꯜꯂꯒ ꯉꯥꯡꯉꯨ ꯑꯗꯣ ꯀꯥꯅꯣꯟꯗꯣ ꯃꯥꯏꯁꯨ ꯃꯔꯩ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯤꯗꯣ ꯑꯗꯨ ꯃꯥꯁꯨ ꯍꯦꯛ ꯆꯣꯡꯁꯤꯜꯂꯒ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯦ ꯃꯣꯏꯁꯦ ꯄꯪꯁꯥꯟ ꯁꯥꯟꯅꯩ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅꯅꯦ ꯑꯗꯨꯝ ꯑꯕꯦꯕꯤꯅ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯅ ꯅꯣꯏꯒꯤ ꯅꯤꯡꯗꯣꯝꯆꯥꯗꯣ ꯀꯗꯩꯕ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯃꯦꯟꯗꯣꯟꯗꯣ ꯅꯣꯏ ꯅꯄꯥꯅꯁꯨ ꯅꯍꯥꯟꯃꯨꯛꯅꯦ ꯃꯥꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯩꯗꯤ ꯍꯥꯏꯌꯦꯕ ꯀꯔꯤ ꯄꯩꯁꯥ ꯄꯤꯔꯝꯃꯦꯌꯦ ꯃꯥꯅ ꯅꯣꯏ ꯕꯕꯥꯅ ꯇꯝꯕꯅꯤꯀꯣ ꯑꯗꯨꯒꯗꯤꯅꯦ ꯑꯩꯅꯅꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯏꯅꯥꯎꯄꯤꯅꯤꯗꯣ ꯃꯦꯟꯗꯣꯟꯗꯣ ꯑꯗꯩ ꯃꯁꯛꯁꯨ ꯐꯖꯩꯑꯕ ꯃꯥꯗꯤ ꯊꯪꯅꯥꯁꯤꯗ ꯗꯨꯀꯥꯟꯒ ꯆꯥꯎꯅ ꯐꯝꯃꯝꯕꯅꯦꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯃꯈꯨꯠꯀꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯏꯁꯜꯂ ꯂꯩ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯕꯨꯅ ꯆꯠꯅꯤꯡꯕꯅ ꯆꯠꯂꯨꯁꯤ ꯆꯠꯁꯤꯔꯥ ꯍꯥꯅꯤ ꯍꯩꯕ ꯆꯠꯂꯨꯁꯤꯔꯥ ꯑꯩ ꯐꯤꯕꯝꯁꯤꯗꯕꯨ ꯊꯥꯡꯉꯒ ꯀꯅꯥꯅ ꯊꯥꯡꯗꯣꯏꯕ ꯑꯩꯅ ꯊꯥꯡꯗꯣꯏꯁꯦ ꯍꯣꯏꯅꯦ ꯌꯥꯏꯀꯣ ꯑꯗꯨ ꯆꯥꯁꯜꯂꯣ ꯑꯝꯇ ꯅꯪ ꯈꯪꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯅꯤꯌꯦ ꯆꯥꯁꯜꯂꯣ ꯃꯈꯨꯠꯀꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯏꯁꯜꯂ ꯂꯩ ꯐꯥꯛꯇꯣꯛꯀ ꯎꯅꯔꯨꯁꯤꯔꯥ ꯈꯪꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯁꯨ ꯑꯗꯨ ꯅꯪ ꯍꯥꯏꯔꯗꯤꯅꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯕ ꯅꯪ ꯒꯥꯔꯤ ꯇꯣꯡꯉꯒ ꯃꯣꯏ ꯃꯌꯥꯝ ꯊꯥꯡꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯁꯦ ꯊꯥꯡꯍꯜꯂ ꯍꯣꯏ ꯌꯦꯡꯁꯤ ꯃꯁꯛ ꯈꯪꯉꯔꯣꯏ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯁꯤꯕꯣ ꯈꯪꯉꯔꯣꯏ ꯈꯪꯒꯦꯔꯤꯅꯦ ꯀꯃꯥꯏꯅ ꯑꯃꯨꯛꯁꯨ ꯇꯧꯔꯦ ꯑꯁ ꯏꯃꯥ ꯏꯄꯦꯝꯃ ꯇꯨꯝꯗ꯭ꯔ ꯃꯥꯅꯦ ꯀꯌꯥꯝ ꯑꯩꯁꯦ ꯌꯥꯎꯔꯤ? ꯒꯛ ꯂꯥꯎꯋꯦ ꯑꯝꯇ ꯆꯥꯁꯜꯂꯣ ꯑꯗꯨ ꯆꯥꯗꯣꯏ ꯁꯤ ꯁꯪꯒꯣꯝꯗꯩ ꯊꯛꯑꯁꯤ ꯁꯪꯒꯣꯝ ꯃꯍꯤꯁꯦ ꯑꯍꯥꯎꯕꯁꯦ ꯊꯛꯆꯟꯁꯤ ꯀꯟꯅꯕ ꯍꯥꯎꯏꯅꯦ ꯇꯟꯁꯦ ꯍꯥꯎꯗꯤ ꯑꯩꯗꯤ ꯍꯥꯎꯋꯦ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯦ ꯏꯃꯥ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯕ ꯑꯣ ꯊꯣꯡꯉꯣ ꯏꯃꯥ ꯀꯥꯡꯃꯧꯒ ꯇꯧꯍꯧꯔꯣ ꯆꯥꯗ꯭ꯔꯕꯣ ꯑꯝꯇ ꯇꯪꯈꯥꯏ ꯑꯃ ꯊꯛꯀꯝꯁꯦ ꯅꯠꯇꯦ ꯇꯟꯗꯤ ꯑꯝꯇ ꯆꯥꯔꯝꯗ꯭ꯔꯦ ꯇꯟꯗꯤ- ꯗꯤꯄꯥꯂꯤꯅ ꯂꯣꯏ ꯁꯥꯎꯔꯅꯤꯀꯣ ꯋꯥꯔꯤ ꯍꯣꯏꯅꯦ ꯑꯩ ꯎꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯥꯔꯤꯁꯤꯗꯤ ꯀꯩꯗꯧ ꯁꯤ ꯆꯥꯔꯤꯁꯤꯗꯤ ꯅꯈꯨꯠꯇꯪ ꯆꯥꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯕꯦꯝꯃ ꯈꯪꯕꯣ ꯑꯩꯒꯤꯁꯦ ꯈꯪꯉꯕꯅꯤ ꯂꯣꯏꯔꯦ ꯑꯕꯦꯝꯃꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗꯦ ꯃꯥ ꯂꯥꯎꯔꯛꯄꯗꯣ ꯈꯪ ꯍꯥꯅꯤꯀꯣ ꯅꯣꯛꯄꯗꯀꯣ ꯍꯥꯎꯏ ꯍꯥꯎꯏ ꯊꯣꯛꯀꯦ ꯑꯩ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯆꯠꯂꯨꯈꯤꯒꯦꯅ ꯑꯩꯅꯦ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦꯕ ꯃꯃꯥ ꯏꯟꯖꯥꯡ ꯊꯣꯡꯉꯝꯗꯦꯕ ꯃꯥ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦꯕ ꯍꯣꯏ. ꯑꯩꯅ ꯊꯣꯡꯉꯣꯅꯊꯅꯝꯃꯦꯕ ꯑꯗꯨꯒꯤ ꯑꯩ ꯏꯟꯖꯥꯡꯗꯣ ꯊꯣꯡꯉꯨꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯟꯖꯥꯡ ꯑꯣ. ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯆꯠ ꯏꯟꯖꯥꯡꯗꯣ ꯊꯣꯡꯉꯨꯈꯤꯒꯦ ꯅꯨꯡꯁꯤꯗꯔꯁꯦ ꯋꯥꯏꯗ ꯋꯥꯕ꯭ꯔꯣ ꯋꯥꯗꯦꯗ ꯍꯣꯏꯅꯦ ꯋꯥꯗꯕꯅꯦ ꯑꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦꯀꯣ ꯊꯣꯡꯉꯣ ꯑꯩꯃ ꯈꯪꯉꯦꯅꯦ ꯁꯤꯕꯨ ꯈꯪꯉꯤꯅꯦ ꯃꯤꯃꯥ ꯃꯥꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯎꯗꯤ ꯍꯥꯎꯈ꯭ꯔꯦꯕꯨ ꯇꯟꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣꯕ ꯃꯆꯦꯠ ꯁꯦꯠꯇꯠꯂꯗꯅ
시부 짜거든요. 맞다 채들레미 시부. 그야म 하라더나. 하우도도 하로이도 맞제 차가야미. 딴 무슨 도 오늘 그 강대가. 짜로이도 해. 모모! 분독하게. 아이고 모모 나이 마. 까이기노 까나노 난 까오지보. 난 까나 까오요 하이. 아, 나 토레 브로. 일단 자리 강들어나. 아마 까나 우리 저기는 지부 강대다. 오니 เราเอ็งกี้ตัวเวท ตัด มันโทรตกพระดีก็ ตัวกำลังแม่ไหลน้ำมัน กว่านี้ชุดมันนี่นะ 강대. กว่าแกรักชุดกันสิกี้ เอามุ้งไปเลย กว่าจะนองงานบักเรียกกันนะจ้าบะกว่ามาตับอมสุรีกว่ามาตับอมตัวไปละจ้าตุ้มเฮ้เขาก็เรียกว่าบรัสเอาเลยว่าก็ชิงถานี่ปวดสารนี่ดูก็กว่าจ้าดินี่ อยู่ข้างหลังแล้วไม่อะไรเนาะ 강대 까나. กว่าเดี๋ยวคุยจะปันจะบักกว่า กำลังกันเอาเลย 얌얌해. กำลังกันเอาเลยน้อง 아마 까나노. เอาห้องเขา ตาลุยตา 오 까나 오라바노. 아마 자 보세요. 노 레. 오. ห้องกำลังกันเอา 맞아 이 좀. โอ้ยเต็มมือเขาเรียนไม่แม่นสิจ๊ะกันเอาไว้แล้วมันน้อยเองกันเอาไว้แล้วมันน้อยเอง 요가기네. ไม่อังกฤษวาดีกี 안가와디 호이네. 좀. แม่มันไทยโรกินปีนี้แต่โรยจะมันก็เลยเอาเลย 오. มันแม่มันโรยกินมันมองมันปีไม่ได้แม่มันนี่แม่มันหมดน้ำมันตัดมา 미암라디 까야다. ไม่อาจจะอู้เลย 잘하게. 하와이. 하와이야. รู้ไหมไม่มาจริงจริง 하와이. ตาจะชาวกัน 야르다. 그이니. 에이. นี่มันดู 오이 에이죽항이. 그러니 그래봐. 지달라봐 마음에 맞춰서. มันจะต้อง 아. เตรียมดิ 오이 뱀이 또. 마수 얌농니. มันกำลังกันอะไรเนี่ย 차고만 게 미카를 놨다냐. โอ้ร่วมรัฐก็ไม่ต้องไปให้หน่อย 걔한테도 먹고 가도 수만 좀 빠칠래. 아도 아이는 많이 만나도 막 자꾸 닝거나 짜증 같이 도와래봐. 아이지 그만 자꾸도 걔도 ก็ไก่จะหาพวกไก่จะตัวโกงจะ 콩고 차. จะแค่ไหน 난 놈자도 얘는 따따들이 하여. 엠마 아도 아이는 까빠지 또온더 이나오니도 마이도 가는 포밍에다가 아이지 아이들은 잘리네 봐. 짱은 탑차나를 봐오 그래요 삐타는 봐야 그래 잡아내 봐. 아니 마이는 봐 파자보다 이 카라지. มันป้าที่ไผ่มาท่านป้าเนี่ยมาลุกขึ้นกับกูจะมาพัฒนามันจะมวยมันจะกระทุ่งขนาดดีมาแล้วพ่อแม่มันไปหาที่บ้านดังงั้นเมื่อกี้มาลุกตกเลยนะมาแล้วพ่อแม่เราไปคุยวางกันยีแต่เจ้าลุกตกดีมาแล้วพ่อแม่นะไปหาเราลุกจริงเลยก็ดูท่าเจ้าบ่ 재미. 아, 아이 칼리니. 자꾸 송아 말어도. 버차만 먹고 버찰래 해도 다들 가서 이행 뭐 버차 빨아 말어도. 까나나 보래 비가 되겠네. 말 히닥도 좀 칸보다네. งานโดยไปโดยทับกิจแล้วถ้าประชาชนการเจ้าเราเป็นนี่ไปซึ่งยังเคยอุ้มป่วยจ้าดิ 까나노. การช่วยป่ะ 난 토이바. 오, 호이니. 난 토이바도 마음에 กอง 짠했더라. ศิลป์เลยไปซึ่งยังกูจ้าเราไม่ได้กองศิลป์เจ้านี่มัน 아이는 내 아세구나 있답다 너무 다들 잘해봐. 나랑 뭐기 매하면 나이드나 까나까나 놓칼라이 강호대봐. อาเบงานถอยบีอดกี้มาเนียมปอกงานถอยบีนุปาเดมาตัยมาซานุปีโดยละอเม ก็เลยทำนี่เงินก็ต้องอดุลปาเรียกว่าดูที่กระนั้น นั่นน่ะส่วนยัน ยิ่งคนนี้กินไปเอาประกัน มวยน่ะเตตางานถอยบีเฮกี้มวยอากีเนอนมวยมุงมันงลาคน ย
이마지 안 파워자니 니 안나봐 각성질이봐 안나봐 그래서 이마 이네 포타 레이 sida imaan saawriba isiga dadaagasu yaade aygooda yamna moydi saawe aynadi nungsiiriba 아주 강대다 이 가라지 바타봐 간바 야우전 야우니다 딴 뭐만이다 ꯑꯩꯗꯤ ꯑꯩ ꯏꯇꯣꯝꯗ ꯏꯃꯥꯒꯤꯁꯤꯡꯁꯦ ꯌꯦꯡꯉꯒ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯝꯁꯦ 87ꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩ ꯆꯦꯟꯒꯦꯅ ꯑꯁꯨꯃꯥꯏꯅ ꯂꯥꯎꯔꯛꯄꯗꯅꯦ ꯈꯪꯉꯤꯁꯦ 말은 말라 그러지 제로 강미 제로 강미 강해봐. 강미지 왜네? 강제로 갈라빨리 강갈리 참을래. ꯅꯁꯨ ꯅꯨꯄꯤ ꯈꯪꯉꯦ ꯍꯥꯏꯕꯅꯦ ꯑꯩ ꯅꯠꯇꯤꯌꯦ 강제로 그들게 잡아놔들어. ꯍꯣꯔꯦꯟ ꯀꯧꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯅꯣꯡꯉꯥꯟꯕꯗꯩꯅꯤ ꯅꯪ ꯀꯔꯥꯏ ꯍꯥꯏꯔꯒꯦ? ꯅꯣꯡꯉꯥꯟꯕꯗꯒꯤꯅꯤ ꯄꯨꯡ 4:30ꯗꯩꯅꯤ ꯃꯥꯅ ꯀꯧꯗꯅ ꯑꯩ ꯇꯨꯝ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯗꯤ ꯑꯍꯤꯡꯁꯨ ꯇꯨꯝ ꯌꯥꯗ꯭ꯔꯤꯕ ତୁମର 남의 땅어 갈라빨리. ꯑꯗ 이마ꯅ ꯑꯗꯨꯝ ꯀꯧꯔꯝꯅꯤ 자이번에 15. 난 아버지도 마찬가지다. 난 강아지 흉강다. 강아봐. ꯑꯗꯨꯗꯤ ꯀꯧꯅꯔꯒꯨꯝꯁꯦꯀꯣ ꯁꯤ ꯐꯣꯟꯁꯤꯃ ꯄꯥꯏꯔꯒ ꯋꯥ ꯉꯥꯡꯕꯁꯤꯗꯗꯤ 이마ꯅ ꯌꯥꯈꯤꯗ꯭ꯔꯦ 미원은 빠웃감이 ꯄꯥꯎ ꯇꯝꯃꯦ ꯃꯥꯒꯤ ꯄꯥꯎꯁꯦ ꯑꯩꯗ ꯇꯝꯃꯦꯅ 사오리 하나는 15. 미미 암나 그래 락티니 이게 황강단에 또 민나 내려서 미나 보링 주이드나 짠. 감다우이 토케. 나도 성공과 탁도케 응. 이바이나 오는 하우 그래다 ako'y matay ako ng pinsam so yung mo maruwang gay ni yung nalala ko yung may bam yung mo maruwang na ay sambong ka kaya ba kaka abog ko siya na ba ni sapo ka rin nga na ano tibita wala ko ala pero no pima mana wali dia bisa lu na ingon sarok ni mi imano yung solo 때 봐, 와마게 봐. 나랑 이제 애는 좀 차이도 토꾸던데. 오빠 아무래도 봐. 좀 판매나 와리 사야 봐. 신나 세기 게 보통 빠빠빠빠빠 잘 타야가 연토에. 제 성공도 생기는 거 니엔도 임마 누가 내야? 피부과나 오리게 봐. 잠깐만. 제대로도 응. 왜냐면 응. 해마. 오. 제제제지 이만한 게 그게 강대부 어떤 번에 마음을 줬더라 토프라네. 왜 아코는 부부도에 아주 많으네. 오 사나면은 뭐 다사나면도 응. 아두는 이마제 라포야 잡으니 라포이 짜오 필도나 라포이 딜레 라포이도 이만 잡으로 우바 어. 아두네 봐. 아두 응. 아두 무슨 로이게도. 아다기 너는 좀 잡는 돈도. 먹을까 많이 좀 따살래. 해도 강한데. 아주 많이 두고 라이 부라 자란 해 라이나. 강이네 사도 애는 내 맞이양 우닝이 저닝해 봐. 깔루제 아이 저 뻥가 말이. 가리게 떨어졌거든 아이기 비범지나 까 많이 쳤지노. 가리게 떨어졌나 응. 울지 않을래 봐 거기 내 이마기 울지 않을지 아주 또 오면 잘라로 이렇게 저렇게 그래도 와는 이게 이 마이바 칼로보다 멍물하지 아니다. 야 따대다 이제. 아이 가만히 저치게 나랑데 너무 칼레라 보니. 막을까 많이 빠치라 너무네. 아도. 어이다래. 강화하려는 많은 애가 너무 작아. 하루가. 어쨌든 응. 이마을 강화부로 뛰겠는데 그래서 다시 또 못합니다 강하고. 이마을 그 되게 안 그러게 못합니다 자기 따라 머리망아 먹고 이거더라 강대다 자기 부가 나좀 빨래 이건 본데. 본체 맞아야 돼. 콩나물도 아주다 콩나물가 미나 아말레이드나고 아주 브레드 따라이 브레드 따라 버드 따라 로민도도 아주 판미에 마다 거지다 하이마 아이는 이제 세모 먹다 어디 콩나물
ꯄꯨꯟꯁꯤꯜꯂꯛꯄ ꯃꯥꯅ ꯃꯈꯨꯠꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯄꯨꯝꯗꯤ ꯇꯥꯁꯟꯈ꯭ꯔꯒ ꯂꯣꯏꯕ ꯉꯝꯗꯦꯌꯦ ꯑꯗꯣ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯅ ꯑꯃ ꯂꯩꯔꯝꯃꯤꯅ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯋꯦ ꯑꯗꯨꯅꯦꯕ ꯑꯗꯒꯤꯅꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇꯣ ꯃꯣꯏꯒꯤ ꯁꯥꯍꯦꯕ ꯑꯃ ꯍꯥꯠꯂꯨ ꯃꯥꯅꯦꯕ ꯑꯗꯨꯅꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇꯣ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯐꯥꯁꯤ ꯇꯧ ꯇꯥꯔꯦꯅ ꯇꯥꯔꯕ ꯃꯁꯥꯗꯣ ꯄꯥꯏꯗꯨ ꯆꯠꯁꯜꯂꯣꯏ ꯃꯆꯥ ꯆꯥꯊꯣꯛꯁꯤ ꯑꯗꯨ ꯉꯔꯥꯡꯗꯤ ꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯗ ꯑꯁ ꯀꯔꯝꯍꯥꯏꯅꯕꯨ ꯆꯠꯁꯤ ꯆꯥꯊꯣꯛꯁꯤ ꯇꯣꯏ ꯂꯥꯛꯑꯒ ꯁꯥꯎꯔꯅꯤ ꯍꯣꯏꯅꯦ ꯁ꯭ꯀꯨꯜ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯆꯠꯈꯤ ꯁ꯭ꯀꯨꯜꯗ ꯑꯣ ꯍꯣꯏꯅꯦ ꯆꯠꯂꯝꯗꯥꯏꯗꯨꯗꯅꯦ ꯃꯃꯥꯅ ꯀꯞꯍꯜꯂꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯍꯦꯛ ꯆꯠꯂꯝꯗꯥꯏ ꯀꯞꯍꯜꯂꯦ ꯈꯪꯗꯦꯗ ꯀꯔꯤ ꯑꯉꯥꯡꯕꯨ ꯁꯨꯝ ꯀꯞꯍꯜꯂꯤ ꯍꯩꯅꯕ꯭ꯔꯥ ꯈꯪꯗꯦꯗ ꯀꯔꯝꯕ ꯅꯍꯥꯁꯤꯅꯣ ꯆꯥꯊꯣꯛ ꯅꯠꯇꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯩꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯕꯁꯤ ꯈꯣꯡꯅꯥꯡ ꯍꯣꯏꯕꯤ ꯂꯩꯔꯝꯕꯗꯣ ꯃꯥꯅ ꯃꯈꯨꯠꯅ ꯀꯨꯝꯊꯝꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯗꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯌꯦꯕ ꯁꯤꯗ ꯂꯤꯠꯂꯨꯔꯗꯤꯅꯦ ꯆꯞꯄꯒ ꯁꯤꯔꯦ ꯐꯪꯒꯗ꯭ꯔꯣ ꯁꯤꯗꯒꯤ ꯐꯪꯒꯗ꯭ꯔꯣ ꯐꯪꯅꯤ ꯀꯅꯥꯅꯣ ꯁꯤꯅ ꯅꯁꯨ ꯅꯨꯄꯥꯅꯤ ꯃꯥꯅ ꯍꯦꯛꯇ ꯈꯨꯝꯃꯛꯑꯦ ꯅꯉꯣꯟꯗ ꯍꯪꯗꯦ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯇꯣ ꯅꯪꯁꯨ ꯇꯣ ꯅꯪꯁꯨ ꯌꯥꯏ ꯍꯣꯏꯑꯕ ꯊꯥꯗꯣꯛꯑꯦꯗ ꯏꯕꯨꯡꯉꯣ ꯊꯥꯗꯣꯛꯑꯦ ꯑꯩꯗꯤ ꯁꯝꯃꯛꯇ꯭ꯔꯤ ꯅꯪ ꯑꯧ ꯋꯥꯏ ꯐꯥꯏ ꯊꯥꯗꯣꯛꯇꯕꯤꯅꯤ ꯊꯥꯗꯣꯛꯏꯁꯦ ꯁ꯭ꯋꯥꯏꯗ ꯑꯝꯇꯪ ꯂꯥꯛꯑ ꯁꯝꯃꯨꯔꯛꯑꯣ ꯑꯩ ꯂꯣꯏꯁꯜꯂꯛꯑꯒꯦ ꯄꯣꯛꯑꯦꯀꯣ ꯑꯩ ꯄꯨꯡꯉꯣ ꯑꯣꯏ ꯄꯤꯊꯜꯂꯦ ꯑꯩ ꯑꯣꯛꯆꯔꯦꯀꯣ ꯑꯩ ꯆꯥꯔꯔꯣꯏꯀꯣ ꯅꯈꯨꯠꯇ ꯄꯥꯏꯔꯣ ꯅꯣꯏꯅꯦ ꯇꯟ ꯑꯃꯐꯥꯎ ꯐꯥꯅ ꯆꯥꯗ꯭ꯔꯤ ꯃꯥꯏꯗꯣ ꯍꯣꯏꯅꯦ ꯇꯟ ꯃꯄꯥꯛ ꯑꯃ ꯄꯤꯔꯛꯏꯗ ꯃꯣꯏꯅ ꯃꯆꯦꯠ ꯁꯒꯥꯏꯕꯩ ꯇꯧꯕꯅꯤ ꯑꯩꯅ ꯁꯒꯥꯏꯕꯅꯤ ꯑꯣ ꯍꯣꯏꯕ ꯑꯗꯣ ꯑꯗꯨꯅꯦꯕ ꯑꯩ ꯁꯥꯎꯗꯦꯕ ꯀꯩꯁꯨ ꯃꯆꯥꯅ ꯃꯃꯥ ꯃꯄꯥꯒꯤ ꯐꯤꯔꯣꯜ ꯁꯨꯖꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯃꯆꯥꯅꯨꯄꯥꯅ ꯁꯨꯗꯣꯛꯑꯦ ꯃꯤ ꯉꯥꯏꯗꯦ ꯃꯥꯗꯤ ꯁꯠ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯔꯥꯡꯗꯤ ꯑꯅꯤꯔꯛꯅꯤ ꯃꯄꯥꯟ ꯊꯣꯛꯆꯜꯂꯤꯁꯦ ꯐꯃꯨꯡꯗ